FMR कक्थꯠखिबगी matangda Naga Kuki wa khanagadawre India amasung Myanmar laibak anigi marakta chanaramba free movement regime kakthadnaba Center na warep lawre haina Union Home Minister Amit Shah na laukthokhiba aduga mari leinana tha asigi taraga taruki nungthil pung mari taba matamda Dimapur ki Commissioner of Police Office ki manakta leiba Four Season Hotel da Nagaland Indigenous People Forum na sinduna Symposium ama pangthoknaba matam lepkhre haidiba symposium adu da saruk yanaba Kuki NP Technopal su saruk yanaba invite tawrakhre haire Lawmi gi khongjang matam khara handok le haukiba me ahumdagi Kuki zo militant singna chatharagliba lan asina law panba khudong sadaba singge Home Department ki compensation pigani haina laukthorokpada lawmi miyam haraujake hairiba senfam asi lawmi singna law lokpa matamda pibiduna lawsan amadi fawwan ba ngamnaba pibiyu haina haijaduna lakhibane lainga ki maikaidagi pimalaktabadagi lawmi singna Kokomi Farmers Wing gi thomi singda lawmi kayana hangdunata leibadagi Masi athubada pibinaba haiduna lawmi miyamgi mahut sinduna laingakta kangnaba matam February 10 faubada pinaba matam thakhe laingaki maikaidagi su ngahan cabinet mi phamduna first phase ki oina lawmi lising ahumga chamriga marfuga humdoige lupa crore taraga nipan lakh marfudra piragani haina laukthok pire makhata na walawri ba senfam singamade lawmi gi paikatpam thokpa thabak sing matam sana pangthok pidrabade CFW na lawmi miyamga loinana chapsana thengnana ba lepsarakani haire